Arambai News Guwahati da Manipuri Pau Tabiribasingbo Ihan Hanbamaktada Chingangbam Susitarani Kurumjari Hauzik Ngasigi Samlappa Mariba Pauksing Lobirase Asamda Hauzik COVID-19 gi apunba confirm case masing lising tara teret ka chanipan subna teret yaukre phakibagi masing na lising tara mathoi ga chamri tara tarukni lising taru ka chahum nifu nipana active oiri nifuna like nabangam dana laikhidre Panba yai ngarang ahinga thengbada state asida positive case lising amaga ama phangki masigi manungda chaunga ga tara humdoide Guwahati sar khaktadagini chaunga ga kunithoina ngarang discharge tawkhibani Hauzik faubagi oinadi ngasigi oina positive case phangbagi pau laktri discharge tawbagi paushu amata laktri adubo ngasi miyoi taruk COVID-19 like nabangam laikhidre ngasi laikhidraba miyoi sing ase chahi kuntra taruk tagina humbudra manga faubagi manungda leiba miyoi singni Ngasigi laikhidraba miyoi taruk asi tharagadi punna state asida laikhidabagi masing nifu taruk suragani Krisak Mukti Sangram Samiti KMSS ki Luchingba Manas Kuwar ngasi Guwahati Central Jail dagi thadorakre Kagi mayukta changsin kiba khongjanga mari leidana tha taruk jail da leyaklaba matung NIA court na ngarang bail pikhi ngasi jail dagi thoraklaba matung Guwahati Central Jail da oiriba phadok singi phibam amadi makoina mayuk nariba awaba singi matangda paumi singda paudam lakhi Mi kundagi hena leiba yadaba ka amada mi yankhaidagina humfu leisilhanbaga loinana piriba chanaba singi potlam singsu substandard ngaktani hairi COVID test makhatana jail asida tawbada angakpa result kayasu phanglakhigani haina mahakna warning tawrakhi Guwahati Central Jail gi mathangda kininga yamuk oirakliba si Golaghat District Jail ni jail asidagi sample nifumapan test tawbada ngarang phawbada positive case kuntra phangki kuntra asigi manungda kumapan na phadokni Nakalamaromda Jorhat Medical College Hospital dadi COVID phamung ahang balairaktre ngarang ni thaukawa numit khaktada positive case yankhai admit tawrakhi maramaduna Jorhatta atopa COVID care center ama athuwa matamgi manungda hangnanaba thorang tawri Dhubri da CRPF Jawan Kuntramapan positive oirakre Cheragasida Guwahati Sargi Pibamsu Pagalakpa Laitri Henadum Sokchilakli Ngarang Ningthaukawa numit positive oikiba case lising amaga ama asigi manungda sar asi khaktadagi chaunga hena yauribani COVID layeng bangamdana siribasing asigi manungda chahi yamlaba miyoi singta natana angang naha amadi masama u phariba kayasu yauri Chahi kuntra dagina nifu phawgi manungda leiba miyoi nipan hauzik phawbada state asida leikidaba singi manungda yaukre Ngasi Mantri Himanta Biswa Sarmana paumi singda phongdokhibada hauzik ICU COVID warta anaba nifu layingli aduga ICU gi mapanda leiba anaba kuntra gi phibamsu yamnamak luna lei hairi ICU dabu changkhrabadi phagalakpada wana thoisu hairi nakalamaromda remdesivir gumba yamnamak mamaldi tangba adubu kanaba hidak singase state asida shortage oiraklesu hairi Guwahati ki GMC Hospital da serious COVID patient nongwada ahum dagina mari gi changda pukhalakli COVID anaba singi layong su honglakpagum tawi maramaduna positive oiriba sing yumda layeng basi khudong thiningai ni hairi Maramaduna yariba makhaidi thuna test tokthokuna result khangdoklaga COVID care center singda natraga COVID hospital singda leibana khwaidagi safe oi Maramaduna COVID anaba phagi oina lobidanaba amadi hanadagi hena chekshin binabasu mantri asina miyamda haizarakhi Laiho hoba manam phawdaba mahau khangdaba natraga hakchang chikpanaba tawraklabadi khudakta test tokthokuna layeng bigedabani maramaduna ngasidi asam amadi Guwahati da COVID asi yamnamak kiningai oirakpata natana achowa singnaba amasu oirakle haina mantri asina makhatana haiki Asamgi district kunmari gi miyoi lakh kunithoi hena ichaugi awaba ngasi mayoknari miyoi lising nifu manga hena relief camp ta lehenkre Kaziranga National Park ki chada marfutara mangadi isingna thumkre Ichao asina yamnamak hena sokhaliba se Turel Ithat Majuli Gohapur Lakhimpur Tinsukia amadi Gwalpara district na chingbadani Guwahati dasu Brahmaputra gi ising imai danger level gi mathakta chain bagaloina Bhutnath area gi saruk kharadi ising thumjinkre Cheragasida ising ichaw matamda yamna naganba anaba Japanese encephalitis nasu asamda amuk landa ba haurakli miyoi chani muk laina asina na bagaloina kunmari na laikhidre
Manipur haukiba pung kunmari asida COVID-19 ge anova positive case nifu taruk phangkibaga loinana state asida punba confirm case masing lising amaga chatruk humbudrani thoi sukre yankai na discharge tawbaga loinana apunba discharge tawkibagi masing lising ama supna kun yokre chatruk ka yankai ni thoina active oiri phabagi chang chada humphuma thoi yokre Nambol Higher Secondary School की Community Quarantine Center दा लैबा चाही निफुरोम सुरबा नुपा अमा कोविड की रिपोर्ट लाक्रिंगै क्वारंटाइन सेंटर असिमक्तदा लाइकनबा ngamdana लैखिद्रे मियोय असे नंबोल खोंखामदगिने चाही तरेत लोम गुवाहाटी दा लेरक्लबा मियोय असे हौखिबा जुलाई तांग 19 दा फ्लाइट ता इम्फाल थोलखिबनी हाइरे Jiribam district ta CRPF ki personnel ahum yauna miyoi mari COVID positive oire hairiba miyoi singa se makhata na layeng nabagi imphal gi damak Jiribam thadokre personnel singa se Bihar dagi ngaktane Guwahati fauba flight ta laklaba matung Jiribam fauba gari da amuk lakhibani Jiribam gi uchathel da leiba nifutaret suba CRPF camp ta quarantine tawduna makhoi leirakibani Atopa positive oriba miyoi asina Mizoram dagi halakpani Jiribam Higher Secondary School da quarantine tawduna leirakhibani 109 Battalion CRPF Imphal gi personnel amasu positive orakpadagi battalion asigi akoibada leiriba area apnamak containment zone oina lauthokre Manipur Police personnel singi manungda ihan hanna positive oikiba Jiribam district ke police ASI adu yauna district asigi police personnel tara negative oire asigi sumathakta Jiribam gi micham ani amasu negative oidina punna district asidagi tarani thoidi discharge tawkre pangai da leiba police training college ta makhoi home quarantine tawduna hauzik leiri Meghalaya da nauna positive case ahum phangbaga loinana COVID-19 ge apunba confirm case masing chahum ga tarani pan sukre chani ga humbudrana active oiri nifu tarukna naba phakre Mizoram da hokiba pung kunmari asida nauna positive case ani phangkibaga loinana COVID-19 ge apunba confirm case masing chani ga kunthra humdoi sukre nipan nangasi discharge tawbaga loinana apunba discharge tawkibagi masing na chama ga yankai mapan sukre humbudra marina active oiri leikhidaba amata yaudri State asida khwaidagi sokpa district Aizol district ni punna positive case marfu tare phangki masigi manungda nifuma na hauzik active oiri Nagaland da COVID-19 ge apunba positive case yankai mathoi ngasi phangki baga loinana apunba confirm case masing chanipan ga marfu taruk sukre samna chamapan yokshilakle chahum ga nifu tarukna naba phakre chawnga ga yankai na active oiri leikhidaba amata yaudri State asida khwaidagi sokpa district parent district ni punna positive case chahum ga tarani thoi phangki masigi manungda chama ga yankai marina hauzik active oiri Arunachal Pradesh asu ngasi COVID ki anauba positive case kun phangki baga loinana apunba confirm case masing chahum ga marfu sukre chama ga kunthra nipana naba phakre chani ga kunthra mapan na hauzik active oiri ngasi positive oriba case kun asigi manungda taradi Assam dagi halakpa ITBP personnel singni Arunachal Pradesh ta khwaidagi sokpa district na Konung Sahar Itanagar Capital Complex ni ngasi state asida diabetic patient su oriba chahi kunthani thoi suraba miyoi ama COVID-19 laikanaba ngamdana leikhidabadagi Arunachal Pradesh ta laichadasina maram oiduna leikhidabagi masing ahum sukre Tripura da su haukiba pung kunmari asida anongba positive case kun taruk phangkibaga loinana apunba confirm case masing lisingani supna marfutara humdo yokre Chamaga nifu taretna discharge tawbaga loinana apunba discharge tawkibagi masing lisingamaga chatruk kuni thoi sukre chawnga ga kunthra mapanna hauzik active oiri atopa pausingda Hayeng CBSE ki class 10 ki parikha result lauthoklagani panba yai CBSE na loba class 12 ki parikha gi result ngarang haidokhrabani Bharat Sarkar na national lockdown tawroi India da COVID tagi phagalakpagi chang wangkhalakli active case ki masing dagi recovery masing na saruk ama dasmik nipan henduna chatli nomagi positive oibagi masing da su progressive decline oirakli high kibaga loinana leibaga sigi apunba case ki chada yankhai di Tamil Nadu amadi Maharashtra dagi ni hairi nakalamorom da viral lota chada marfu tarukti state tara dagi ni hairi While amada lupa lising nipan tagadaba DCGI na approve tawkraba life saving COVID drug market ta phanglagani haire Alzumab haina khangnagadaba Bangalore da base oiba biotech measure Biocon na ngarang ningthokaba numit DCGI na mayai oirapna nabadagi horaga henjinna naraba COVID anabasingda thaba yabagi ayaba pikre Alzumab ase itolizumab
की अतोप ममिंगने मसिना कोविड अनाब कयागी पुंसी कनख्रे हाइना क्लेम तौरदुना हिदाग असे मार्केटिंग तौबगी अयाबा बायोकॉनदा DCGI पिरखिबनी हाइरे मसी तसेंगना फिबम लुरबा कोविड अनाब सिंगे यामनमक वखल चाउथोकचनिंगाई ओइबा पाव अमने हंदक मरक इंडिया की राजनीति हेडलाइन ओरिबा राजस्थान की CM अशोक गहलोत अमदी डिप्यूटी CM सचिन पायलट अनी की मरक सोकनरिबा लान असे हौजिक फाउबगी ओइनदे गहलोतना माई पाखरे हाइबा याई सचिन पायलट डिप्यूटी CM अमदी PCC चीफ की फमदगी लौथोखिबत नतना महाकी खुदपुदा यावबा कैबिनेट मंत्री अनीसु लौथोखरे पायलट पु तांथोकलब मतों गहलोत ना हाइखी BJP की लौतुनबदा सचिन पायलट यावी कोविड के लान मरक्सिदा BJP ना महाकी सरकार बु थुगाइनबा होटनै मरमदुना पार्टी की डिसिप्लिन ngaktabagidamakta पायलट पु चैराक पीबनी मसी तसेंगनदी कॉन्स्पिरेसी माइथीबा पीबनी नाकल अमरोमदा फम लौथोकलब मतों पायलट ना अहान बोइना ट्वीट तौरदुना अचुम्बा हाइबसी यामना डिस्टर्बिंग ओइ अदुबु अचुम्बदी कैदोंगैदा माइथीबा पीबा ngamloi हाइना ट्वीट तौरखरे हौजिक लुरिबा से राजस्थान की नहा ओरिबा लुचिंगबा असिना करी लालोंग तौरकपा अमदि मसिदा तुमिन्ना येंगदुना लैथोकलोइदोरिबा BJP ना गहलोत सरकार थुगाइनबा पायलट तक करी करंबा लालोंग अमदि खुटलाई तागलकपा येंगनिंगाई ओइरकली मरमदुना गहलोत अमदि सचिन पायलट की लान हौजिक लोइरे हाइबदा हाइमिनबा थोकलोय नाकल अमरोमदा CM अशोक गहलोतना स्टेट कैबिनेट तगी मंत्री अहुम हाइबदे सचिन पायलट रामेश मीना अमदे विस्बेंद्र सिंह लौथोखिनबगी थांगतखिबा प्रोपोजल गवर्नर कलराज मिश्राना लौसिनख्रे ngasi India da punna confirm case masing lakh mapan ga lising kunthra manga henkhre ngasi khakta hojik fawbagi oina positive case lising kuntaruka chamapan kun hena phangkhre active oriba case masing lakh ahum ga lising taramapan yaukhre apunba fawbagi masing na lakh mapan dasmik ngakpigani lakh manga dasmik mapan henkhre sibagi masing na lising kunmari ga chani marfutara manga yaukhre मालेमदा ngasi oina positive case khwaidagi yamna phangba amade sibagi masing khwaidagi yamba leibak India na oiri ngasi su India malemda khwaidagi sokpa leibak singi manungda ahum suba position da adumak leire India gi phibam lushilakli haiba yai मालेमदा पुन्ना कोविड ना नाबगी मसिंग क्रोर 39 ahum ama yaukhre sibana lakh 59 surakle active oribana lakh 94 mari ni aduga active casing asigi manungda mild condition na chada 38 ni haibade lakh 94 manga ni aduga critical condition na chada ama haibade 58 mukne ngasi gi oina di Arambai news Guwahati da Manipuri pauk sandok chaba matang ista loisin jabaga loina na amuka so hanna khurumjari